Hello ma'am. Hꯧꯖꯤꯛꯇꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯒꯠꯂꯛꯑꯕꯅꯤꯅ ꯁ꯭ꯀꯤꯟꯁꯨ ꯁꯨꯝ ꯃꯛꯁꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯃꯄꯥꯟꯗ ꯊꯣꯛ ꯈꯣꯠꯅ ꯇꯧꯕꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯐꯦꯁ ꯋꯥꯁ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯖꯩꯕꯀꯣ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯅ꯭ꯌꯨꯗꯀꯤ ꯁ꯭ꯀꯤꯟ ꯕ꯭ꯔꯥꯏꯇꯅꯤꯡ ꯇꯦꯟ ꯔꯤꯃꯨꯚꯦꯜ ꯐꯦꯁ ꯋꯥꯁꯁꯤꯅꯤ ꯑꯁꯤꯒꯤ ꯐꯦꯁ ꯋꯥꯁꯁꯤꯅ ꯅꯨꯡꯁꯥꯗꯒꯤ ꯃꯛꯁꯜꯂꯒ ꯂꯩꯕ ꯑꯃꯗꯤ ꯗꯥꯔꯛ ꯁ꯭ꯄꯣꯠꯁ ꯇꯦꯅꯤꯡꯁꯨ ꯐꯍꯟꯒꯅꯤ ꯐꯦꯁ ꯋꯥꯁꯁꯤꯗ ꯌꯥꯎꯔꯤꯁꯦ ꯀꯦꯁꯔ ꯍꯜꯗꯤ ꯑꯃꯗꯤ ꯆꯟꯗꯟꯅꯤ ꯀꯦꯁꯔꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯀꯤꯟꯗ ꯀꯔꯤ ꯀꯥꯟꯅꯍꯟꯒꯅꯤ ꯍꯥꯏꯔꯒꯗꯤ ꯁ꯭ꯀꯤꯟ ꯉꯥꯟꯊꯣꯛꯍꯟꯒꯅꯤ ꯇꯦꯅꯤꯡ ꯐꯍꯟꯒꯅꯤ ꯑꯦꯛꯅꯤ ꯗꯥꯔꯛ ꯁ꯭ꯄꯣꯠꯁꯨ ꯐꯍꯜꯂꯛꯄ ꯉꯝꯗꯣꯏꯅꯤ ꯑꯗꯨꯒ ꯍꯜꯗꯤꯁꯤꯅ ꯁ꯭ꯀꯤꯟ ꯕ꯭ꯔꯥꯏꯠ ꯑꯣꯏꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯃꯗꯤ ꯅꯦꯆꯔꯦꯂꯤ ꯒ꯭ꯂꯣ ꯑꯃ ꯄꯤꯗꯣꯏꯅꯦꯕꯀꯣ ꯆꯟꯗꯟꯁꯤꯅ ꯁ꯭ꯀꯤꯟ ꯏꯂꯥꯁꯇꯤꯁꯤꯇꯤ ꯏꯝꯄ꯭ꯔꯨꯚ ꯇꯧꯒꯅꯤ ꯄꯤꯒꯃꯦꯟꯇꯦꯁꯟ ꯐꯍꯟꯒꯅꯤ ꯔꯤꯐ꯭ꯔꯦꯁ ꯐꯤꯜ ꯑꯣꯏꯒꯅꯤ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯌꯥꯝ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒꯀꯣ ꯃꯌꯥꯝ ꯑꯩꯁꯨ ꯍꯧꯖꯤꯛ ꯐꯦꯁ ꯋꯥꯁꯁꯦ ꯈꯔ ꯂꯧꯖꯔꯒ ꯇꯥꯔꯒꯦ ꯃꯌꯥꯝ ꯗꯦꯂꯤ ꯌꯨꯁꯀꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯤ ꯐꯦꯁ ꯋꯥꯁꯁꯦ ꯄꯔꯐꯦꯛꯅꯤ ꯍꯥꯏꯖꯒꯦ ꯑꯩꯁꯨ ꯁꯨꯝ ꯁꯤꯖꯤꯟꯅꯩ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯕꯀꯣ ꯂꯥꯏꯠ ꯋꯦꯠꯁꯨ ꯑꯣꯏ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯇꯥꯕꯁꯨ ꯂꯣꯏꯔꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏ ꯑꯗꯨꯒ ꯃꯥꯏꯁꯤꯁꯨ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏ ꯃꯌꯥꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯁꯨ ꯆꯪꯉꯒ ꯄꯔꯆꯦꯁ ꯇꯧꯔꯒ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯌꯥꯝꯅ ꯑꯁꯤꯒꯤ ꯁ꯭ꯀꯦꯅꯔꯁꯤꯗ ꯁ꯭ꯀꯦꯟ ꯇꯧꯕꯤꯔꯒ ꯗꯥꯏꯔꯦꯛ ꯑꯣꯔꯗꯔ ꯇꯧꯕꯤꯕꯁꯨ ꯌꯥꯒꯅꯤ